Laikannakhre चिकपदगी रिम्सता Laikannakhre security force na Kuki ani brown sugar ga khondana fagatpa ngamkhre. Security na ngak senduna Kuki singidamak chana thaknaba potlamsing IT road fauduna pusilakpada chawna irang thokre. Kangpokpi district da khundariba Kuki sing chana thaknaba potlamsing laisilaktabana maram oiraga miyam awaba mayoknarakpadai Committee on Tribal Unity kotuna pung 9 matam thaduna highway singda thingba yaudana tangai fadaba potlamsing pusilhangadabani haina akanba wafam phongdokiba matung ngarang security na akan mamong dangak senduna chana thaknaba potlamsing hidak langthak amasung tangai fadaba potlamsing Kuki singna khundaba mafamsingda punanabagidama Imphal Tamenglong road fauduna lakpada miyangwa chawna muknakhre. Maduna maram oiraga pot puthok pusin tawbada chawna apan bathokle hari pau sigi matungina Kangpokpi town dagi gari 19 IT road fauduna ngak senduna lakpada IT road ki mafam kayada miyamna thingbadagi irang thokibani. Kangpokpi headquarter dagi kilometer 13 rom lapna leiba liangmai naga singna khundaba Chawan Kining village ta masing yamlaba miyoi singna ngak senduna purakhiba gari sing adu thingki matam sangna yanaba puraknaba honaraba su yasinaba ngamdabadagi security amasung miyamgi marakta chawna muknaki tungda security force na thingbadu namkhaiduna gari sing adu mafam madudagi nanthoki hari makhatana Thonglang atongba village ta su miyamna gari sing adu lakpada thingki hariba mafam adu Chawang Kining village tagi kilometer 5-6 lom lapna leiba mafamni blockade sagotpa sing lambida uwa faijinba tayar mai thabana maram oiraga gari chatpada chawna khudong chahan khide pawsegi matungina tangai fadaba polam sing puba gari sing adu security force ki squad gari 5 rom na ngak senduna lakhibani nupi na hena masing yamba miyoi cha kayana Thonglang atongba amasung Thonglang akutpa hariba mafam singda Kongjang changsilakpaga loinana security personnel singa akan mamongda muknaki numita silaklaba fawba muknaba maram oiraga gari sing adu chatpa ngamkhide ehenba security force changsinbaga loinana security force singna crowd control measures sijinaduna miyam adu tankhainaba honaki miyam tankhainaba honabada tear gas smoke bomb masing khangdana kapki Madugi matung numidang pung 10 rom tabada control tawba ngambaga loinana gari sing adu mafam adudagi chakhi Laikannakhre chikpadagi rims Laikannakhre yamna tangna thokpa thogdo ama oina ngarang ayuk pung 12 rom tabada Imphal West ki Sagolban Khamnam Bazar Soyam lerta leiba nupi ama Laikannakhre chikpadagi rims ta pukhatuna Laikannakhre hospital Laikannariba nupi adugi maming na paungnam ongbi sangila 35 mapuroiba laikhidraba Paungnam amuyai makawi ngarang ayuk masagi yumgi yenakhada amorakai sengdokpa changbada Sangilagi lukhamda Laikannakhre ama tasillaga chiglakpadagi kanthokhraba matung khanghaudana mamai ngaksamda pongkhatuna allergy tawbada natana lei fajilakduna wangangba ningthina thoktabada natana makhong makhut pangthakhibadagi test tawbada poisoning tawre haiba khangmangamki loinana hojik Sangila rimsta drift yanba amasung vaccine makhal mari kaptuna Laikannari adubu khudong thiningai oiba phibamdi oidre hari security force na Kuki ani brown sugar ga khondana fagatpa ngamkhre Security ki apun mati mama na ngasi ti kulenda lambida lakpa gari sing check tawbagi thabak chathaba da miyoi ani brown sugar ka konana fagatpa ngamle hari paw sina hydra ka konana faraba miyoi ani adudi Kangpokpi district ki Kaithel manbi khuldagi helco kifgen nifuga manga amadi Kangpokpi district ki Henbung khuldagi hanai hing kifgen nifu kawi makhoi ani dagi gram 513 rom lumba brown sugar yauna soap case nifuga ni thoi registration number MN06L83305 oiba tata yoda Pickup truck ama asang mamachugi khaw ama mobile phone ani Aadhaar card amadi sel oina lupa 5,000 yawba nupigi pulse amaga fagatpa ngamle hari Union Cabinet chawthokadauri Manipur gidi expansion thajanadre Manipur Assembly gi Mikhal December da ngankhatlaba yai Narendra Modi na luchingba India gi government nongju mifam gi mamangda cabinet minister khara lakthoklaga anauba amuk hapchenduna chawthoklaba yai haina panari adumakpu Manipur gi oinadi ministry expansion gi wafam asi tawrakani haiba kanamatana thajanadre thajaba yaba mafam dagi phangba pauna hai NEET exam gi question paper leak oikraba matungda leibas gi miyamna pendaba masung nungaitaba wafam kaya phongdoknarakpa loidri wafam aduna maram oiraga mara leijadaba miyoi kayasu masa mathanta sijakhiba laikre phibam asi yenglaga Hena taru tanana lengak chothaba yanaba minister khara sindok sinjin tawraba yai marasida Manipurda popular government linglakpa tha manga faraklaba phawbada hawjik hangdun leiriba minister tarit ki fam mensilakani haibi thajaba MLA amatada leinadre hanadi minister fanghongnabagi lovi khara tongnabagi paw leirami adubu hawjikti lovi singtokre che minister da hangbada submit center gi luchingba singna expansion tawru haiba wahai ngasi fawba hairakpa leitabana mahakna issue asida karimata tawba ngamde haina MLA sing da phongdu ihari handak pangthokadariba 13 suba Manipur Legislative Assembly asi BJP gi oinadi achouba singnaba ama oirakadra haibigi akiba MLA sing da faungnari
ꯃꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯕꯤꯖꯦꯄꯤꯗ ꯃꯤꯔꯦꯞ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯅꯨꯡꯅꯥꯡꯕ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 39 ꯁꯨꯕ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯉꯟꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯤꯈꯜ ꯉꯟꯈꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ, ꯎꯠꯇꯔꯈꯟꯗ ꯑꯃꯁꯨꯡ ꯒꯋꯥꯅꯤ꯫ ꯃꯤꯈꯜ ꯉꯟꯈꯠꯄꯒꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯑꯄꯟꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ, ꯃꯔꯝꯗꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯗꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯧꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯑꯣꯏ 33 ꯁꯤꯔꯦ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄꯛꯇꯤꯀꯥ ꯑꯃꯁꯨꯡ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 33 ꯁꯤꯔꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ 169 ꯁꯣꯛꯂꯦ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯗꯦꯄꯨꯇꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯍꯝꯗꯨꯜꯂꯥ ꯐꯤꯇ꯭ꯔꯠꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯝ ꯀꯌꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡ-ꯇꯥꯛ ꯊꯣꯛꯈꯤ꯫ ꯄꯛꯇꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯆꯝꯄꯥꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯟꯗꯣꯈꯦꯜ ꯚꯤꯂꯦꯖꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯃꯤꯆꯝ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯈꯨꯟꯖꯥ 19 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 159 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯄꯛꯇꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯒ꯭ꯌꯥꯟ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯋꯥꯂꯨꯁ ꯚꯤꯂꯦꯖꯇꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯌꯥꯎꯅ ꯑꯉꯥꯡ 3 ꯁꯤꯈꯤ꯫ ꯁꯔꯗꯥꯔ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯦꯌꯔꯃꯦꯟ ꯁꯤ.ꯄꯤ. ꯔꯥꯙꯥꯀ꯭ꯔꯤꯁꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯅ ꯅꯧꯅ ꯈꯜꯂꯛꯂꯕ ꯃꯤꯑꯣꯏ 13 ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯋꯥꯁꯛ ꯂꯧꯈꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯒꯨꯖꯔꯥꯠ, ꯀꯔꯅꯥꯇꯀꯥ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯤꯠꯀꯤ ꯑꯗꯨꯗꯤ ꯂꯝꯕꯥ ꯌꯥꯎꯗꯅ ꯑꯙꯤꯀꯥꯔꯤꯃꯌꯨꯝ ꯁꯔꯗꯥ ꯗꯦꯕꯤ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯗꯦꯄꯨꯇꯤ ꯆꯦꯌꯔꯃꯦꯟ ꯍꯔꯤꯕꯟꯁ, ꯍꯥꯎꯁꯀꯤ ꯂꯤꯗꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯖꯦ.ꯄꯤ. ꯅꯟꯗ, ꯌꯨꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨ, ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯁ꯭ꯇꯦꯠ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁ, ꯄ꯭ꯔꯐꯨꯜ ꯄꯇꯦꯜ, ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯄꯤ.ꯁꯤ. ꯃꯣꯗꯤ, ꯃꯅꯤꯄꯨꯔ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯕꯥ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯤ ꯑꯦ. ꯁꯔꯗꯥ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯋꯥꯁꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯤꯠ ꯑꯗꯨꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯤꯔꯦꯞ ꯆꯦ ꯄꯤꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦ. ꯁꯔꯗꯥ ꯂꯝꯕꯥ ꯌꯥꯎꯗꯅ ꯃꯤꯈꯜ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯤꯠ ꯑꯗꯨꯒꯤꯗꯃꯛ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯖꯨꯟ 1ꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅ ꯖꯨꯟ 9ꯗ ꯑꯣꯏꯈꯤ, ꯑꯗꯨꯒ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯃꯇꯝꯅ ꯖꯨꯟ 9ꯗ ꯑꯣꯏꯈꯤ꯫ ꯂꯣꯏꯅꯅ ꯚꯣꯠ ꯊꯥꯗꯅꯒꯗꯕ ꯅꯨꯃꯤꯠꯅ ꯖꯨꯟ 19ꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯅꯣꯃꯤꯅꯦꯁꯟ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯖꯨꯟ 9 ꯐꯥꯎꯕꯗ ꯑꯣꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯔꯦꯞ ꯑꯦ. ꯁꯔꯗꯥ ꯂꯝꯕꯥ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯑꯥꯏ.ꯑꯦꯝ.ꯗꯤ. ꯏꯝꯐꯥꯜ ꯁꯦꯟꯇꯔ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯏꯝꯐꯥꯜ ꯁꯦꯟꯇꯔꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯈꯛ-ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇꯃꯦꯡꯂꯣꯡ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯌꯦꯡ ꯐꯥꯎꯕꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯅ ꯅꯣꯅꯦ, ꯎꯈ꯭ꯔꯨꯜ, ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯁꯤꯛꯀꯤꯝ ꯌꯥꯎꯅ ꯁꯕ-ꯍꯤꯃꯥꯂꯌꯟ, ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥꯒꯤ ꯃꯐꯝꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯅ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯥ-ꯅꯣꯡꯆꯨꯞꯇꯒꯤ ꯍꯧꯔꯛꯄ ꯀꯨꯝꯒꯤ ꯅꯣꯡꯅ ꯑꯋꯥꯡ ꯊꯪꯕ ꯑꯔꯥꯕꯤꯌꯟ ꯁꯤ, ꯒꯨꯖꯔꯥꯠ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯁꯠꯇꯤꯁꯒꯔ, ꯓꯥꯔꯈꯟꯗ ꯑꯃꯁꯨꯡ ꯕꯤꯍꯥꯔꯒꯤ ꯁꯔꯨꯛꯇ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ꯫ ꯑꯥꯏ.ꯑꯦꯝ.ꯗꯤ.ꯅ ꯍꯥꯏ ꯅꯣꯡꯆꯨꯞ ꯚꯥꯔꯠ ꯑꯃꯁꯨꯡ ꯈꯥ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗꯅ ꯍꯌꯦꯡ ꯐꯥꯎꯕꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯜꯍꯧꯕ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯌꯨ.ꯖꯤ. ꯀꯦꯗꯔ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ (ꯀꯦ.ꯁꯤ.ꯄꯤ.ꯄꯤ.ꯑꯦꯁ.ꯁꯤ) ꯀꯦꯗꯔ 2 ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡꯆꯟꯕ ꯁꯉꯥꯏꯄ꯭ꯔꯧ ꯑꯦꯐ.ꯁꯤ.ꯑꯥꯏ. ꯒꯣꯗꯥꯎꯟ ꯃꯅꯥꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯥꯜꯂꯣꯡꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯀꯣꯏꯖꯝ ꯂꯝꯌꯥꯟꯕ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯄꯨꯟꯁꯤꯕ ꯑꯦꯂꯥꯏꯟꯁ ꯅꯤꯉꯣꯜ 22, ꯌꯥꯏꯔꯤꯄꯣꯛ ꯃꯥꯂꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯃꯛꯀꯤ ꯀꯦꯗꯔ ꯂꯧꯔꯦꯝꯕꯝ ꯔꯣꯖꯤꯠ, ꯑꯦꯂꯥꯏꯟꯁ ꯂꯝꯉꯥꯟꯕ, ꯑꯦꯂꯥꯏꯟꯁ ꯄꯨꯈ꯭ꯔꯤ,
18 Chandrakhong Mayai Lekai Thoubal District hariba miyoi asi Yaripok Ningel Lamkhaidagi faba ngamkhre hari Manipur Police amasung Central Force singna Thoubal District ki Khongjom Police Station gi manung chanba Khongjom dagi aina thingthraba Lalolof Revolutionary People's Front People's Liberation Army RPF PLA gi Sepstal Captain haiba thokjom Bango Singh Elias Ibo Pisak Elias Utomba Nipuga Mari hariba miyoi asi phaba ngamkhibaga loinana mangondagi security force singna magazine ga loinana 9mm pistol ama live round 97 amasung mahangna tongduna lakpa registration number yaudaba Toyota Fortuner gari ama fagatpa ngamkhre hari